Maruiba pausing pijari. Avinas maibam amasung ningthauzam Anthony mafam khangdana mangkibaga mari lenana police na faba ngamkraba mioi ani numit 18 ni police custody remand lokthakrai. Lamdamasigi healthcare center sing decision dariba x-ray machine sing asi chahi ani gi manung digital x-ray da mahut sinnabagi pandam thamli haina health minister Dr. Sapam Ranjana Fongdokrai. Manipur ki senmitlon ase agro-based industry na fagat hangadaba maramna mahay marong thabagi lam ase chawkhat hanaba hotnaba mathau tai haina works minister Govindas Ponthozam na Fongdokrai. Amadi More town da logi wangmada changlaktuna leiniba Myanmar gi kuki sing asi haizin tawsanabada lamba laitre haina Manipur lenga ki CAF and PDG minister El Susindro na Fongdorakli. Kurumjari Times of Manipur News meeting tabi rubasing mungangum Priya na taramok chabagaloy na pau sandung pijari. Haukiba tang mga dagi mafam khangdana mangkiba Avinas maibam amasung ningthauzam Anthony faba da chenabani haiba mioi ani police na fagat kraba matung ngarang magistrate ki mamangda puthok numit 18 ni police custody remand lokthakrai. Thaudo adugi matangda police tagi fangba paw man hai police custody remand lokthakraba mioi ani adudi cycle police station na konba C Asian khuldagi lungkhosai chongloi Jahi Kuntra Apokpa, Handin Thang Chongloi amasung Litan Police Station gi manung chana laiba Khomunnom Khuldagi Satkogin Hangsing Jahi Kunganipan Apokpa Ngajalun Hangsing Kawi Pawasana Makatan Hai Avinas amasung Anthony mangkibaga mari lenana akan mamong da police na laukalakpa tizin humzin bagi saru kamoyna Lun Khosai Chongloi amasung Satkogin Hangsing fagat pangamkibani Faraba miyo anima ngarang magistrate ki mamangda puthoklaba matung lakliba tang 18 fauba numit 18 ni gi police custody de man pikhi Avinas amasung Anthony mafam khangdana mangkiba thodok asiga mari lenana chenabani haiba miyo fagat pangamkiba asina case asigi matangda sengba langla langjel khara makhai di khang bangam laba yai haina su paw asina makha tarakli Ana layang gilam da hena khudong chana ba lamda masigi healthcare center sing the seasonary ba x-ray machine sing ase chahi ani gi manung da digital x-ray na mahut sin nabagi pandam thamli haina health minister Dr. Sapam Ranjana Fongdokrai wafa masing ase international radiologist day ga mari leina na Manipur radiological society conrad lising ani kungo humdoi na sinduna rims ki auditorium da pangthokpa society asigi ahanba conference ta minister Ranjana Fongdokibane better imaging better life haiba team gi makha da pangthokiba conference aduda minister Dr. Sapam Ranjana makhatan hai malemda science and technology chawkhalakpaga iroina na radiology gi idea sisu nongmagi chawkhalakle kumjali singa chanipan marifutara mangada Wilhelm Conrad Rengen X-ray puthokraba matung dagidi malemda ana layang lamda yamna chawna ahongba malaki haujikti chawkhalakpagi matungina portable oiba digital x-ray machine kaya malakle matam amada aikoi gi state radiologist masing yamna leiramdaba du haujikti nongmagi masing hangalakli base chawthok chaningai ne radiologist sing na x-ray report pibada mayek sengba pinaba ahan bagi oina tongan ba PIC amadi CIC tararon the digital x-ray siznaba horei lamda masigi miyam ana layeng chathabada achoba senfam changdana bagi pandam da lengak na tongan ba scheme kaya paikhat ki basu leikhre radiologist association ase chawkhatna bahona bada mahaki maike degisu angamba mateng pangani haina minister Ranjana makhata ki thoromadu da rims ki director professor Z Sunil Kumar Sharma, Jennings के medical superintendent professor KH Lokeshwar, RIMS के medical superintendent professor and Sanjeev Amadi Conrad Lisingani Kungumdogi organizing chairman Dr. S. Subhasandra Su president member oina sarkyake. And since I've said Manipur will be back to normal and we will do it, I'm sure we will do it
with all this, with the support of everyone, and we will all give our best and make sure that we do it well. Everyone, a grand success in this conference that we are having for the first time. That whatever that can be done from my side, I will always be ready to walk the extra mile to make sure that this association improves by the day, and let's all work together, work as a team. And for this conference, token of love, as a token of support for the association, I would just like to hand over the check of 50,000 to the chairman of the organizing committee. State asigi Senate loan asi agro-based industry na fagat hangadaba maramna mahay marong thabagi lam asida Chaukat Hanaba Hotnaba Matautai Haina Works Minister Govindas Konthokzam na Fongdukhrei. Wafam masing asi Chief Minister gi Secretary ta pangthokpa Lomi Singh da Ningtham Thagi Mahay Marong Singi Marumarang Yenthokpa gi thorom da Works Minister Govindas Konthokzam na Fongdukhibani. Kairao AC gi MLA El Rameshwar, Lamlai AC gi MLA K Chibomcha, Wangoi AC gi MLA K Chloken amadi Wabagai AC gi MLA Usham Deben amadi Horticulture Department ki makok thongba official kya na sarukya Mission for Integrated Development of Horticulture MIDH ki makhada maru marang yenthokpagi thorom aduda Minister Govindas Konthokzam hai mahay marong gi pothok puthokpagi chang asi Manipur gi oina di namely supply amadi demand gi chang asi hantha hanna balengak asi na thoksil kaya paikhatli mamang the Chief Minister na lam asida hena chawkhanaba pilot project ama paikhat ki balai khrei lamdam asi gi laiha asi top pa ama oiba maramda puthokliba pothok singi maha asi tongali state asida horticulture gi prospect kaya lairi haina so Minister Govindas na makhata na fongdokhi Hosi winter sida Manipur da koi abruptly adum taza matamda vegetable se koi si sustain tawbang ngamde koi requirement si met tawbang ngamde demand and the supply si achoba gap am laiba just to bridge the gap koi gi achoba kol karkhana laiba oidaba adubu mother nature sinadi koi gi soil sida tongan ba magun ama pieba atopa lamda thaba insang na pi si Manipur da thaba insang na pi ga TSC mana deda asi ishona pi bane ba koida aduna koi state sidadi agro based industries asina economy si ubang amdoi More town da logi wang made changlaktuna leiriba Myanmar gi kuki sing asi hygiene toksanaba da lamba laitre haina Manipur lenga ki CAF and PD Minister El Susindro na fongdurakli wafam masing asi Minister Susindro gi mideng makhada Imphal East ki Deputy Commissioner galoina na Porompat leiba veterinary gas house ta hangba relief camp ta changza from loriba inmate sing the special job card ki kosumal changlakadaba bank passbook sing beneficiary sing da koshinaba gi thoramda mahangna fongdokhibani thoramadu da Minister Susindro na hai More town da logi wangmada changlaktuna leiriba Myanmar gi kuki singna maidai gi yum kaya mai thabagi mathakta polam kaya amasu huralaba fawbada makhoida otpi naibide haina kappa ngamliba asina takpadi makhoi sing asi hygiene toksinabada mapa leitrabani haibani hauzik thogliba lan asi popi thaba thingluba narco terrorist singi lambi kakthatpa amadi lona yadaba lalon itiki thabak singda ayetpa pirubagi mayokta chatharakpani sugi mingda yumthong khudingmakta nongmai amadi Maru kaya marang kaina thamli news report amagi matungina Myanmar da lan thorakpadagi Manipur gi ngamkhai lan silaktuna Myanmar dagi kuki lak manga dagi taret fawba changlamba yai haina thajanari More town da leiriba kuki sing asi hygiene toksinabada makok thongle oidaba ngangba amasung toksinabada makhoi gi lamba pabina balaitrei maitei gi yumsu makhoina hana mai thaba aduga mai thakriba yumsing adudagi potsu makhoina huralibane Laibak thibadi makhoibu amuk otpile haina kaina thangda fongdorakpa se angakpa poi toksinabada khwaidagi hai singba furup makhoina oirei amaromda lan asigi mangoinana Manipur Chief Minister gi pauktak matungina chingi mafam sing de helicopter tongduna popi thaba mafam sing aerial survey tokhi survey aduda ukhiba chingi maru koklaba mafam sing asi su kaudri pumnamak asi mahosagi fibam da halakna balengakna Honakibani, Hausiksu State Asida, Tangdu Laita Bahalakna Bamadi, Miyami Yai Fana Balengak na Ngambata, Hotnadi Haina, Minister Susindro Makatana Fonduki. Aidi Mori the Labor, so now she's a Tashian Hagadi. For I think Marinjan Labor, Marinjan Harvey, now she's in a low. But you know, I want the Mori the Karak take out her cookie. Karak Mori the Mika Hot cookies, and also Myanmar is on Pomyam. Moidi Tasena Hagadi, Pura Dharmani Moidi, Mure the Lazy Kuki, the Tasena artist Hibiare, Dharmaya, film Yawa, actor, actress Hibiare.
कहीं तौदबीद मनपुर कमांडो सी तौरेगा हाइजलगा मोइने हेता धर्मा हेता तौबा अदो नहादी याम इकाइब इकाइब नंगरे असम राइफल की आईजी मना सुंबा अमत लेते अखो इसा यावना कॉमिंग ऑपरेशन चथरिनी मोरेदा हाइब पोतो मदु अखोई नहान सेंटोरखिबदो हाइगे पोतो याम इकाइ नियाय ओबा नाकल अमरोमदा ngasi ki thorom adu da sarukya ki v Impal East District ki Deputy Commissioner Kumantem Dainan hai lanjena duna relief camp ta leiba hai basi nungai banate kanagumba kharana leijaba pangal puthoktu na hotnarabasu inmate singi thamoi dadi adumak nungai taba wakhal khangani lengak nasu inmate singi yaifana ba khongthang kaya paikhatli masida inmate sing nasu sawat piyo pen thokpa amaga loinana aikhoi punna honamina se haina Kumantem Dainan amakata ki suba nombadi kino tawduna kanna hena amuka hena hotnaraga hena afaba pulsi ama mahing hingna ba koi panna hotna minasi hairaga akhoi yum gi ba akhoi sir nasu mayama ken tawbirani duga winter gi oina su requirement ama government side gi akhoi blanket pitok chare gi thermal flask na chingba akhoi adum pizarakani duga jum akhoi pochai thamna ba akhoi box bright na chingba so akhoi at government side gi akhoi na relief camp ki miyoi sing da akhoi athu bida yendok charake yamasu yam respect to piduna akhoi matam khara sidi akhoi khangmin National Legal Services Daily Singani Kungo Hundoiga Mari Lainana Miyamna Fangbaya Legal Service Sing Awareness Pinaba Justice on Wheels Hinaming Tonba Program Amagi Makada Mobile Venda Awareness Pibagi Campaign Ngasi Manipur State Legal Services Authority MASLSA gi Executive Chairman Soiba Justice Ahantembi Molna Lamthaduna Hudokrai Lamphel Part ki Court Complex ta leiba MASLSA gi Office ta pangthokpa Mobile Van Lamthaba gi thoromaduda MASLSA gi Member Secretary Alex Muiba Impal West District SPKS Sivkanta Judicial Officer Singh Amadi MASLSA gi Maruiba Thomi Kyana Sarukya ki Mobile Van Lamthaba Amadi Pangthokliba Thoromaduga Mari Lainana Justice Ahantem Bimon Hai Thoromasi Leivak Sin Bathungna Pangthoknadiba National Legal Services Day ga Mari Lainana Pangthokpani Legal Awareness asina crime gi victim oiraba sing maruoina nupi angang amadi haujik thokliba irang asida chaitheng phanglaba nupi angang singda chauna kanaba pigani awareness asigi khuthangda victim oiraba sing da lengakna paikhaliba tonga tongan be scheme sing khanghanduna makhoida ngaklo ama pigani ngasigi thoram asi khaknatana hayeng su National Legal Services Day gi thoram mafam asida pangthokani haina mahangna makhata ki part of the legal awareness waina koina pangthokna naba asigi khoi ban che campaign amoina masi ban che khoi asi flag up tokjabani masi part of the khoi legal service day gi celebration gi matung ina part am khakni aduna koina hayeng su dum satha jakini ofam simukta da khoi mayam punna patronage chief haibidi khoi chief justice of the high court of Manipur yauna khoi mayam judicial officer mayam yauna khoi pangthok jakini adunga ngasigi oina di khoi ban flag up tokbasi hairiba maruina khoi hojik leiriba khoi legal khoi achievement torokpa amadi hojiki khoi children and victim women victims sing khoi conflict si maruina khoi awareness tokna ba khoi tokjabani ngasi lamtha kiba mobile van adu ahan boina khwairamban ima kaithel the legal services ke awareness program ama pangthoklaba matung cherap court complex ki mamang da su awareness program pangthokki khwairamban ima kaithel da pangthokpa legal services awareness aduga mari leinana MASLSA gi member advocate chongtham momon hai thoromasi hayeng India gi mafam sin bathungna pangthokadoriba National Legal Services Day ga mari leinana pangthokpani miyam da logi oiba khangba yaba sing khanghanaba amadi pibe yaba logi mateng pinabagi wakhalonda thoromasi pangthokpani logi mateng loba ngamdaba sing aduda mateng pinaba thorang ase paikhatpani mipum khudingmakta logi mateng phanghanba haibasi Legal Services Authority gi pandamni haina mahakna makhata ki ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯄꯤꯊꯣꯛꯄꯗꯅꯤ ꯑꯩꯈꯣꯏꯅ ꯇꯧꯖꯒꯗꯣꯏꯁꯦ ꯑꯋꯥꯅ ꯇꯥꯕ ꯃꯤꯁꯤꯡꯗ ꯑꯥꯏꯟꯒꯤ ꯃꯇꯦꯡꯁꯦ ꯂꯦꯝꯅ ꯄꯤꯕ ꯑꯗꯨꯒ ꯗꯔꯀꯥꯔ ꯂꯩꯕ ꯃꯇꯝꯗ ꯂꯤꯒꯦꯜ ꯑꯦꯗꯚꯥꯏꯁ ꯂꯧꯕꯗꯁꯨ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯄꯤꯖꯕ ꯄꯩꯁꯥ ꯇꯤꯡꯗꯅ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯂꯩꯖꯔꯤꯕ ꯂꯝꯐꯦꯜ ꯄꯥꯠꯇ ꯂꯩꯔꯤꯕ ꯑꯃꯗꯤ ꯍꯥꯏ ꯀꯣꯔꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯀꯃꯤꯇꯤ ꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯑꯥꯏꯟꯒꯤ ꯃꯔꯝꯗ ꯈꯪꯕꯤꯅꯤꯡꯕ ꯂꯩꯔꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯒꯅ आयन की मरमदा हंगबिनिंग लेरगदी मफम असिदा लाक्पिरगा आयन की मियंगसिन असे लेमना पौताक लौबिबे यागनी हाइबसे आई मियामदा थमजगे पागी मरथना अतेन ब्रेक अमा लौजरी
Imphal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam ga chunaba mawngda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, cash management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asinasing bane Malaysia ge Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oidaba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngamkrei treatment center asida lairiba staff pumnamag national amasung international gi thakta training fanglaba ngaktani hapta khuding gi medical officer na treatment lawriba khudingmag routine check-up tawduna yamna checksina layeng chathai amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu break matung na mayambo mukan tanam okchari makhata ba pausing pijari lamdam asida yelhong ngai dagi khunda leita minaraklaba yelhong furup ama oiriba kabui singi loishang amang asi haying khongbal da leiba lining thosana mahi temple board ta hangdokhrei lining thosana mahi temple board ki license da pangthokpa thoram adu kamari leinana kabui customary council publicity and information secretary maringmai kabui na hai lining thosana mahi ima leimaren sidabagi sanglenda kabui gi loishang ama hangdokpiba sida nungaiba fawi ngasi hangdokliba loishang asina state asida leiba yelhong furup singi marakta hena nungshi chanaba ama soidana purakpa ngamlagani masigi damak kabui union manipur kabui women organization kabui student association kabui youth wing amadi kabui customary council gi maikai dagi ngamkhai leitana thagat phongdoklei loisang asi hangdokpaga loinana yelhong mi aikhoi gi marakta hena nungshinaba amadi naksinaba ama purakpa ngamlagani haibasi mahaki thajabani asigumba makhalgi loisang asi lamdam asida khunda minariba atay yelhong furup singi oinasu hangdorakani haibagi thajaba chauna lei khongthang asina aikhoi maselgi marakta hena naksinabagi achauba ithil ama soidana piba ngamgani hauzik lamdam asida khaibung tanabagi phibam amada leiribasi manghanduna yek salai taret leiriba furup singna apunba kanglaipak ama sagatminasi haina maringmai kabuina makha takhi kabui furup ki ahallaman amadi lining thosana mahi temple board ki thaupuba sing yauna pangthokiba loisang hangdokpagi thorom aduda board ki maikedagi wakhal lamjingba vidyapati sanjam yauna miyoi manga kabui furup ki oina kamson gangumai kabuina luchingba miyoi mangana loisang adu hangbagi matangda yana chirol amasu khudek binakhi loina akhoi gi yelhomi mayam thengnarakanda apunba saktam amadi apunba kanglaipa akhoi gi yelhomi oiba kanglaipa haibado semakanda nungai phana marang kai bi marang kai na panbado binabiba oini haibagi thajaba achetpa lain thau madi imalaimen sidabi anigi mafamda thamaganda ngasi laiba media mayamda ai phongdok sari amadi aroiba oina sigumba ngasi hangiba loisang asi kabuina hana hangdok saragasu matung tarakpada lain thau sanami temple bona lairiba atopa furup sing lain thau sanami lining li chatpa atopa jingmi furup sing yelho furup sing gisu hangbirakani haiba thajaba ma thamakanda matang sida ai tension jarage social media ki platform sing oiriba Facebook Instagram amadi Twitter na chingbada arambai tengol gi mingda haujiki oina account amata hangdre hairi hiramasi matangda arambai tengol gi control room operator na thadorpa chirol aman hai social media gi tongan ba platform da hangba arambai tengol gi account sing yekna ban hack taw khraba matung haujik fawbagi oina Facebook yauna social media gi atai platform sing da account amata hangdana leiri hack taw khraba arambai tengol gi page adusu manghan ki balai krai haujik social media da arambai tengol gi ming season aduna aranba wafam da yumpham oiraga Tagalakwa post sing da miyamna thajabiganu loinana Facebook da arambai tengol gi ming season aduna Tagalakwa post sing da miyamna like
comment, share natraga follow tawbigano. Arambay Tengol gi page ta thagalakpa post sing da message thajinbagi mahut report oina tawbiyo haina Arambay Tengol gi control room operator na thadorokpa chirol asina makha tarakli. Imphal East District Irilbung Police Station na konba kongbo check kon puruk saubi manakta ngarang numidang pung nipan khara helakpa duwaida nupa ama sakhangdaba singna nongmai na kapto na halam le hairi thaudo gi matang na police gi fangba paw man hai nongmai na kapto na halam liba nupa du fi na mamit pulam khibaga loina na makhut animak tungbun narami meyo gi thabak amadi yet thangba mit ki mit khada nongmai maruna panbagi dakpham leirami sakhangdaba singna nupa du faduna puraklaba matung mafam aduda nongmai na kapto na halam bani asiba haksang adu ta aduna leiram khiba mafam aduwaida kapthokraba nongmai gi tokning kharasu thengnaki laikidaba nupa du jin khongrau ama setli aduga camouflage ki jacket ama lilami miyo ama nongmai na kapto na halam le haiba paw du hek phangbaga Irilbung police ki OC na luchingba team ama mafam aduda chatuni yengsin ki forensic ki team ama suma mafam aduda laktuna yengsilaba matung spot verification chathaki housing fawbagi oina di laikhidraba miyo adugi masak maming khangma ngamdri thaudo adugi matang da Irilbung police na case ama lokhat ki baga loina na asiba hakchang adude masak maming khangdok na ba Jenims ki morgue ta thamkhre hairi Ngarang numidang wairam pung mari makhairom tarakpa duwaida Nambol Police Station na konba malom tulihal awang laikai daleba FCS ki contractor oiba miyoy amagi yumda sakhangdaba singna nongmai kapsilam le hairi thaudo dugi matang da press na phangba paw man hai nongmai kapsilam kiba du FCS ki contractor oiba Soibam Prem Kumar apokpa lekhidraba Soibam Tomchau gi yumdani ngarang numidang wairam pung mari ga minute kun ga mangarom taba duwaida mamai mamit khumba nongmai macha paiba bike tongduna lakpa miyoy anina Soibam Prem Kumar gi yum gi sumang phawba changsilaklaga nongmai round manga kapsilam bani nongmai maru sing adu yum gi thong amadi thongnau gi mingsel da panki adu bulaiba phabadagi yum gi miyoy sing de aso open ya hodre hairi thaudo du gi paw hek phangbaga Nambol Police Station gi team ama mafam adu da yausilaktuna tizin humjin bagi thabak chathaki maduda 9mm gi kapthokraba tokning manga phangba ngamki haina paw asina makha tarakli Don Bosco High School Langjing the class 10 tamliba mahairoi maibam Avinas amadi ningthauzam Anthony bu kanagumba sakhangdaba singna fakhiba tarabasu nauriba mahairoi sing oiba maramna tekta kaidana thadokpira o haina Don Bosco High School Langjing gi Parents Guardian Association gi President N Hema Chandrana appeal tawrakli hidamasigi matangda ngasi Manipur Press Club ta pangthokpa pawgi mifam amada wafam asi fongdokladuna Hema Chandrana hai chaliba thasi gi tang manga da maibam Avinas amasung ningthauzam Anthony hairiba mahairoi ani asi awang chakmai rom da gari macha amada chatkibadagi ngasi fawba mari makhong khangdana leidi hojik thokliba irang asina maram oiraga kanaguma masak khangdaba singna mahairoi ani asi fajin kiba tarabasu imung manunggi awaba yengbiduna amadi mahairoi sing oibana tekta kaidana thadokpira o loinana mahairoi ani asida makhal amatagi aki akhang nanghanbigano center amadi state government asu mahairoi ani asi fangnaba thiduna imung manungda sinabiyo Don Bosco High School asi Catholic Society amagi makhada leiba maramna society gi maikaidagi su mahairoi ani asigi langla langjil fangnaba honabada taksinbiyo haina Hema Chandrana makhatana appeal tawki Don Bosco High School Langjing su Catholic Society gi makhada Labor School ama oibana school asigi mahiroi maibam Avinas Elias Khaba class 10 hangnarba honabada Catholic Society ki maikaidagi ngamba mateng pangbiu haiduna Don Bosco High School Langjing Parents Guardian Association gi maikaidi haijari hairiba wafam sing asi miyeng changbiraktrabadi Parents Guardian Association na makha taba khongjang changsinana busem sajari Laibak asida chathariba human trafficking gi thabak sing thingnaba khongthang amoina National Investigation Agency NIA na laibak asigi state tara da red chathakrai red chathakiba mafam sing adudi Tripura Assam West Bengal Karnataka Tamil Nadu Telangana Haryana Puducherry Rajasthan amadi Jammu amasung Kashmir dani Tamil Nadu da chathakiba red aduda Bangladesh tagi laklaga Chengalpet district ta leiduna thabak suba sinmi kya da wahang pahong chathaki maduda matam hendokna leiramba miyo ani fagat ki faraba miyo ani adudagi sizinaba Aadhaar card sing su fagat pangamlei Aadhaar card aduda makhoi Tripura dagi ni haina tharamba thengnari hairi makhata na su thiba humbagi thabak akan mamong da chathari Manipur dagi Assam da pusin kinaba kani keji kuntraga taruka loinana miyoi mari Assam gi
ꯑꯃꯤꯡꯒꯥꯎꯟꯗꯒꯤ ꯁ꯭ꯄꯦꯁꯦꯜ ꯇꯥस्ꯛ ꯐꯣꯔꯁꯀꯤ ꯇꯤꯝ ꯑꯃꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯐꯤꯀꯨꯜ ꯑꯂꯤ ꯆꯍꯤ 38 ꯃꯝꯇꯨꯜ ꯑꯂꯤ ꯆꯍꯤ 38 ꯔꯥꯖꯨ ꯑꯖꯤꯜ ꯆꯍꯤ 35 ꯑꯃꯗꯤ ꯑꯩꯅꯨꯜ ꯍꯛ ꯆꯍꯤ 39 ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯂꯣ ꯀꯥꯏꯅ ꯗ꯭ꯔꯒ ꯀꯌꯥ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ STF ꯀꯤ DIG ꯄꯔꯊꯥ ꯁꯥꯔꯊꯤ ꯃꯍꯟꯇꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯉꯁꯤ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯐꯥꯒꯠꯄ ꯉꯝꯂꯛꯈꯤꯕꯅꯤ ꯗ꯭ꯔꯒꯁꯤꯡ ꯑꯗꯨ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ AS01QC9956 ꯑꯣꯏꯕ ꯕꯣꯂꯦꯔꯣ ꯄꯤꯀअप ꯒꯥꯔꯤ ꯑꯃꯗ ꯂꯣꯠꯇꯨꯅ ꯄꯨꯔꯛꯂꯝꯕꯅꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯕ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ Ministry of Food Processing Industries की मिरेंग मखादा Manipur Food Industries Corporation Limited MFICL SNA Manipur na sinduna Prime Minister Formalization of Micro Food Processing Enterprise PMFME scheme ga mari leinana nongmagi oiba state cum district level workshop ama pangthokrai tongan ba district kaya dagi resource person kaya na saruk yaduna tagyal part ki industrial estate ta leiba Manipur Food Industries Corporation Limited MFICL da pangthokiba workshop aduga mari leinana SPMU gi Food Technology Manager Maisnam Daniel Luwang hai PMFME scheme na piriba khudong chaba sing amadi scheme asigi mateng karamba miyoina kana ba loba yabagi haibagi matangda akhang ahei singa khana naina duna beneficiary singa wakhal taminna ba pandamda workshop ase pangthokpani food processing gi lamda anauba khong thangjilakpa miyoy sing amadi hiramasida hena hanana leiraba miyoy singna हेना चौखना बहोनबदा लैरिबा क्राइटेरिया सिंग सुरबदी स्कीम असigi mateng loba yai khudong chaba silongnabagi damag applicant singna ahanbada PMFME scheme gi portal da changduna registration tawraba matung project report semduna thagatkani masigi matung resource person singna visit tawduna yengsilaba matung general manager da report pikhatkadabani scheme asigi leiriba criteria sing adu mapung pharabadi bank na scheme asigi makhada beneficiary sing da loan pibagi warep adu leblakani scheme asigi beneficiary oiraba food processing unit singna chahi ahumgi manungda performance fazaduna criteria sing mapung pharabadi lawkiba loan gi chada kuntraga manga credit link subsidy gi khudong chaba loba yai housing fawbada state asigi oina scheme asigi beneficiary chaniga yang khairom leire masida natana anoba kaya amasu training piri haiki district level workshop hai tari mayam police ko aduda akoina bank sing adagi akoi general manager sing beneficiary sing sina akoi gi interaction program ma mayam gi awana adagi scheme sing bu akoi gi highlight tawba hai tari ne mayam gi scheme gi provision mayam adai kana beneficiary pi gani adai scheme ji ko maina logani haibagi program done akoi ngasi sinjabi aduga 35% subsidy loan credit link subsidy ni aduga ngasai gi loan sina amuk ngasai gi kai hai tare sahi ahungi matungda masai magi performance fare adagi bank criteria myam che khona fulfill tawre hargadi adu matungda di mana subsidy je claim tawba yarni koi 2020-21 dagi hogre ki oina 250 applicants sing da ko 250 applicants sing da beneficiary pi bangame aduga anauba self help group adagi beneficiary sing da khona training kaya pi basu akoi ngamgre sigi matang sida Housing state asigi national highway singda chathariba economic blockade asina maram oiraga panduna leiriba gari driver singna thengnariba awabada kharadang oirabasu mateng oinanabagi pandam nangasi Manipur Driver Association Senapati District Trucks Owner Association Senapati Truck Drivers Union amadi Akhil Bharatiya Trucks Owner Association gi thomi singna tengbang pikrai National Highway number 39 Imphal Dimapur lambi gi Senapati dagi Mau Gate ki Khuzuma fawbada panduna leiriba driver singda chana thaknabagi polam sing adu tengbang pikhibane tengbang polam sing yanthokpa duga mari leinana Senapati District Trucks Owner Association gi advisor Dikhon hai housing chathariba economic blockade asina maram oiraga driver sing awaba kaya mayoknare driver masada yawrakpa senfam pumna makloi khibana acha athaki polam leinaba sel amata yauna dre asigumba fibam sing asi yenglaga ngasi gi tengbang asi pibane makhata na su leptana mateng pangane hiram asida lengang na thuba matamda economic blockade tawriba singa yanaba puruktuna driver singna thengnariba awaba sing asidagi kokhanbiu haina dikhona makhata na phongdukhi थोड़ा कुछ तो हम लोग ड्राइवर भाई लोग के लिए थोड़ा कुछ करेगा बोल के आज ये राशन पानी थोड़ा डिस्ट्रीब्यूट करेगा तो ये खत्म होने से भी आप लोग को फिर मिलेगा और हम लोग गवर्नमेंट से भी मांग है कि जल्दी ये रास्ता खुल दो नहीं तो हम लोग को बहुत तकलीफ मिल रहा है ये अचानक बंद हुआ तो हम लोग तो कुछ पता नहीं है ऐसे रास्ता में सफ़र करेगा बोल के सफ़र करके इतना तक आ गया है
तो अभी इधर से बंद करके इतना दिन हम लोग को रुका दिया, हम लोग बहुत मुश्किल मिल रहा है। जल्दी ये बंद खुल दो और नहीं उनसे भी हम लोग जितना भी गाड़ी ऐसे फंसा के बैठा है ये सब हम लोग को आगे सफर में जाने दो बोल के हम लोग गवर्नमेंट से भी मांग है। All Manipur Footwear and Leather Development Association amadi Romi Bag Industries na ngasidagi hawraga numit mangani chupna chathagadaba relief camp ta mateng pangbagi thoram ngasidagi hawdokre tera lukram lairakta laiba All Manipur Footwear and Leather Development Association ki office mamangdagi tongan relief camp sing da yenthoklugadaba polam sing adu Romi Bag Industries ki proprietor Khumbong Mayum Dana Chandra na lamthaki lamthaba aduga mari lenana Dana Chandra na paumi sing da hai ngasidagi hawraga chathagadawriba tengbang khongchat asi Romi Bag Industries ki oina anirak subane khongchat asi numit mangani chupna tongan relief camp taraga manga da chatuna tengbangi polam sing yenthokani pigadawriba polam sing asi gi manungda sweater lising ani ga supna nipan khongup lising amaga chamanga ga humbutara mapan jacket chahunga humbutara taret blazer coat taraga mapan track suit marfu polo shirt chahunga tara amadi leggings chamanga ga kuntra ga nitho yauri relief camp sing da changjafam lawriba inmate khudingmakta sungsoi soidana yamdrabada tengbangi polam amamam phanghanabagi pandam da khongthang asi paikhalakpani chahi asigi megi tang ahum dagi hauduna chatharakliba lana sina maram oiraga lanjenariba singda mateng pangba haibase ekhoi khudingi tawphadraba thodangni state asida athubada tangdu leitaba hanjilaktuna mahausagi punsida lakpa oirasanu haina Dana Chandra na makhata ki khoina sinba matam da su khoina matam ji kitang handakti longminaraga mipung khuding mata item amam poche phangana bai damakta pandam da khoina direct akoina kem da challaga kem da poto chalong thamamaga hanbana tabada akoina masada direct unaraga masa da poche phangana bai damakta matam se kitang lobiraga yenthokpiu haiba matam da moina harau yabiduna sinbi be damakta All Manipur Footwear Development Association bo hanna thagat se haijaraga ngasi degi khungsana na bai damakta simsa Laurok Pantha Yorok Khudingi Low Yenaba Machine amasung fo chingnaba tractor gi chakada damlakpa leikhom leinang sing lambi da tahawbana maram oiraga chathok chasinda aduki matik khudong chadabagi mathakta accident thokpa yabagi phibam da leire haina Lamding Educated Welfare Association Lewa gi maikedi khanghalakli Hidamasigi matang da Lewa gi president thadorapa chirolaman hai Laurok Pantha Khudingi tractor amasung Low Yenaba Machine gi chakada nablakpa leikhom leinang na lambi da tahawbana chathok chasin tawriba singda aduki matik khudong chadaba phibam mayok na halei masina maram oraga accident thorakpa yabagi phibam phawba laklei maram aduna mari leinaba department na hiram masida miting changduna athubada thabak paikhat piu amaromda tractor season aduna sel taliba miyo singna su lobuktagi thaudoraklaba matung lambi hek yorakpaga leikhom sing adu lawthok piu karigumba tractor singdagi tahawba leikhom na accident thokpadagi misi mina yaurabadi tractor mapu singi mathakta FIR palakloi haningai leite loinana fauyainabagi damakta paiduna thamliba phaubai sing Lobuna ahing yarek tuna sangbiyo chahi asidadi phaubai mai thabagi thaudok chathadana bahona minasi haina cherolasina makhatana apil tawrakli Haukiba megitang ahumdagi thorakiba irang asina maram oiraga matam koina kanglada miyam changthok changsin thingduna lakibadu ngasidagi mahoksagum changba yaragani hairi hiramasigi matang da kangla board ki chairman su oiriba Manipur lenga ki arts and culture gi commissioner M Joy na thadorapa cherolaman hai kangla manungda ayuk amadi numidang wairam walking chatpa yauna atai visitor sing haujik thokleba irang asina maram oiraga changbada thingba thamlamba du ngasidagi mahoksagum changthok changsin tawba yaragani haina cheroladuna khangalakli Salai apunba nupi lamjing luf chingzamai chingamakha gi ima sing na ngasi wangjing kodompopi sports complex manungda hangliba relief camp talaiba chahi ahal oiraba sing da khudai amamam pi khibaga loinana ahal oiraba nupi sing da shawl amamam piduna mating pangkhrai aroibada maroiba pa amukana pichari Avinash Maibam amasung Ningthauzam Anthony mafam khangdana mangkhibaga mari leinana police na fawa ngamkhraba miyo ani numit 13 gi police custody remand lokthakrai Lamdamasigi healthcare center sing the seasonary X-ray machine sing asi chahi ani gi manung the digital X-ray na mahut sinabagi pandam thamli haina Health Minister Dr. Sapam Ranjana Phongdukrai.
Manipur ki senmetron ase agro-based industry na fagat hangadaba maramna mahay marong thabagi lam asi chawkhat hanaba honaba mathau tai haina Works Minister Govindas Konthokjam na phongdokre. Amadi More Town da logi wangmada changlaktuna leiriba Myanmar gi kuki sing asi hygiene toksinabada lamba leitre haina Manipur lenga ki CAF and PD Minister El Susindro na phongdurakli. How's it Times of Manipur Manipuri Pau, Matang Solution Jari, Meeting Tabir Basing Bamukana Krum Jari.